Nike Amasung Adidas Nachingba Potlamsing Mamal Wangkhatlagani United States na Vietnam da sareba pothok pusilakpada tarif thamnabagi wafam sing pankhiba asina maram oiraga Nike Adidas yauna Colombia Sportwear gi mamal hengalakpagi oithok pot leire haina agency gi pau amana phongdorakli Vietnam asin Nike company gi pothok sing safam oidiba lebak ama oibata natana masina United States ke dollar billion chamaga kul humdoi subna manga sendong fanglibani lebak asida pothok liba Potlamsing gi mathakta tarif thamlakpa asina Nike Adidas na chingba Potlamsing gi mamal wangkhalakpa gi oithokpa leire Vietnam gi pothok sing gi mathakta tarif thamlakpa asina Nike na puthokliba Potlamsing ase yonbagi changsu hantharagani Nike puthokliba khungup chada yangkhairom di Vietnam na saba ngaktani karigumba pothok sing ase gi mathakta US na tarif makha sangthana thamlagadi pothok sing asida achoba khudong chadaba mayok na halagani Vietnam malim gi lebak sing gi manungda sportwear amadi firol kaya puthokfam oriba mafam amani